Awang nongpok lamdamda ing tapa santi leiba lamdam ama oiba haibasi aikoi masalgi marakta ningthina wari sanaraba matamda lakani. RN Ravi natraga India lengaka sanaraga purakpa ngamloi haina United Committee Manipur UCM gi President Sunil Karamna fongdokre. Wafam asing ase UCM gi kunsuba mapokumon palan thorongga mari leinana pangthokpa thoramda fongdokhibani. Prime Minister Narendra Modi ngasi Ladakh ta thunglakhibaga loinana hauzik ngaihaki mamangda Indian Army Air Force amadi Indo-Tibetan Border Police ki kangbu singa laimaidagi fit lising tara mathoida leiba forward post wari sanakre. Tungda Narendra Modi na 14 core gi official singda wangang laba tungda Galwan tampakta handak thokiba thodok aduda soklaba lanmi singasu unagani. Ngasi ayuk chaurakna pung 8 makhairom tabada Yaripok Police Station gi manung chenba Yaripok Chandrakhong lambi paringi Yaripok Haitroi Pokpi Chingyagi Kalvat manakta Honda Activa ani mamai onsinduna thomjinnabada chahi 63 shuraba ahal ama laikanaba ngamdana thodok thokpamda leikhidre ahumna sokle police ki pauna hai leikhidraba ahal adugi maming khundrakpam keso chahi 63 leifam ingorok awang leikai dagini. COVID-19 na maram oiraga mapan Manipur da leiriba Manipuri macha kaya Shrimik Special Train da puduna Juribam Railway Station da thunglaba matung masa gi district headquarters singda bus da puduna Juribam gi Dibong Khunau khungi lambi fauduna chaliba asi ngasidagi passenger bus sing asi railway gi masagi lambi leizariba adom da chatpiu. Dibong Khunau khungi lambi romda bus chatpa thingle haina Dibong Khunau gi nupi mayamna horaktuna lambi thingkre. Chahi asigi oina RK Sanatomba Memorial Journalist Award piduna ikai khumnaba utkraba Tom TV gi Deputy Editor Khagbokpam Navakumar na lemjaningai oirba mana asi fanglakpada Vision Khurai 2022 na sinduna ngarang numidang Khurai Kongpal da mahakpu taramna opagi thoram ama pangthokre. Thoram aduda social worker Khagbokpam khambana lamdam asida paumi singna society ama semnaba hotnabada lauriba thodangbu singthaki. Nauria Pakhang Lakpa Assembly Constituency dagi hana NEIDP ki mirep ama oina mikhal thengnaramba oina Males ngasi BJP da amuk hana yaukre. Panbayai Males mamangda BJP gi maruiba thomi ama oina su BJP Manipur Pradesh ki Yuba Morcha gi luchingba ama oiramlaba miyoini. Kaisampata leiba BJP gi office da pangthokpa achamba thoram amada nauna party asida yaurakliba oina Males pu okpagi thoram ama pangthokre. Myanmar gi awang thangba Kachin province ta leiba atang mamakal gi nungsing lokthokpham oiriba chingninghai bi thodok amada yamdrabada miyoi chama humphuni toi shikre. Myanmar Fire Service Department na haikibada hapakan haina khangnaba mafam asida chingninghai rakpadagi asiba hakchang chama humphuni toi phangkre. Hapakan hariba mafam asi Myanmar gi konung Yangon-dagi awang thangbada kilometer 150 rom chatlaga leiba Kachin state ki manung chena leiba malemda khwaidagi chauna atangba makhal gi nungsing phangba mafam amani.